ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯃꯌꯥꯝ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯅ ꯑꯍꯨꯝꯅꯤ꯫ ꯏꯆꯦ ꯑꯃ ꯗꯗꯥ ꯑꯃ ꯑꯗꯨꯒ ꯑꯩꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯏꯃꯥ ꯕꯕꯥ, ꯗꯗꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯔꯤꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯁꯥꯗ ꯁꯣꯛꯄ ꯄꯟꯕ ꯈꯤꯇꯪ ꯌꯥꯎꯕꯁꯤ ꯌꯥꯝꯅ ꯀꯤꯒꯜꯂꯤ꯫ ꯏꯃꯥ ꯕꯕꯥꯅ ꯐꯥꯎ ꯗꯗꯥꯁꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯒꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯐꯥꯒꯤ ꯇꯧꯕꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯐꯣꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯋꯥ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯅꯕ ꯃꯈꯣꯜ ꯑꯃ ꯏꯃꯥꯒ ꯑꯩꯒꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯜꯂꯨꯔꯒꯁꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯂꯩꯈꯤ꯫ ꯏꯃꯥꯅꯁꯨ ꯀꯩꯗꯧꯔꯛꯀꯦ ꯍꯪꯉꯨꯕꯗ ꯀꯔꯤꯁꯨ ꯇꯧꯗꯦ, ꯅꯣꯏ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯗꯗꯥꯁꯤ ꯃꯇꯝ ꯈꯔꯗꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯃꯇꯧ ꯈꯔ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯒꯗꯤ ꯗꯗꯥꯁꯦ ꯍꯥꯟꯅꯒꯤ ꯃꯇꯧꯗ ꯑꯃꯨꯛ ꯍꯟꯖꯜꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯊꯪꯅꯕ ꯈꯨꯟꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯑꯃ ꯇꯥꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯀꯩꯊꯦꯜ ꯀꯨꯝꯃꯛꯄꯗ ꯑꯩꯈꯣꯏꯗ ꯄꯥꯎ ꯑꯗꯨ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯗ, ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯇꯥꯔꯦ, ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯤꯕꯗꯨꯕꯣ? ꯏꯃꯨꯡ ꯃꯅꯨꯡꯒ ꯈꯟꯅꯕꯒꯤꯕꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯦꯛꯇ ꯁꯤꯟꯅꯩ ꯃꯤꯁꯤꯡꯁꯦ꯫ ꯑꯩꯈꯣꯏꯗꯤ ꯉꯝꯃꯣꯏ ꯐꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯈꯟꯅꯔꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯄꯥꯎ ꯑꯗꯨ ꯑꯩꯈꯣꯏꯗ ꯇꯝꯃꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯕꯕꯥꯅ ꯍꯥꯏꯕꯗꯗꯤ ꯁꯤꯔꯤꯕ ꯅꯨꯄꯤꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒ ꯈꯟꯅꯈꯤꯕ ꯂꯩꯇꯦ꯫ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯈꯟꯅ ꯁꯥꯎꯅꯈꯤꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯌꯥꯝꯅ ꯂꯩꯀꯥꯏꯗ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯄꯤꯒꯅꯨ꯫ ꯏꯆꯥꯁꯦ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨ ꯃꯈꯣꯏꯁꯨ ꯃꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯍꯧꯏ ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯔꯤꯒꯤ ꯊꯧꯔꯤ ꯌꯥꯜꯂꯤꯕꯖꯥꯠꯅꯣ? ꯍꯦꯔꯥ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯤ ꯑꯃꯅ ꯁꯤꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯑꯕ ꯍꯥꯏꯕꯁꯤ ꯅꯤꯡꯕ ꯀꯥꯏꯕ ꯅꯠꯇ꯭ꯔꯒ ꯏꯀꯥꯏꯕ ꯅꯪꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯗꯒꯤꯁꯨ ꯍꯦꯛꯇ ꯑꯣꯏꯒꯜꯂꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯔꯤꯅꯤ꯫ ꯐꯔꯦꯁꯦ, ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤ꯫ ꯅꯨꯄꯤ ꯉꯥꯛꯇ 3 ꯁꯨꯕ ꯑꯣꯏꯔꯃꯥꯅꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕꯗꯤ ꯉꯁꯥꯏꯗꯒꯤ ꯎꯗꯦ, ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯏꯁꯥꯁꯦ ꯇꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ, ꯗꯗꯥꯁꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯉꯁꯥꯏꯗꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯗꯦ꯫ ꯈꯪꯗꯦ, ꯃꯥꯁꯨ ꯀꯤꯔꯕꯖꯥꯔ ꯑꯗꯨꯒꯤ ꯊꯣꯔꯛꯇꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯐꯔꯦꯁꯦ, ꯅꯌꯥꯝꯕꯗꯤ ꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯃꯥ ꯃꯁꯥꯗ ꯇꯥꯕ ꯍꯩꯅꯖꯗꯕꯅꯤ꯫ ꯐꯔꯦ, ꯏꯃꯥꯁꯨ ꯁꯥꯅꯒ ꯁꯥꯕꯒ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏꯗꯨꯛ ꯀꯠꯊꯣꯛꯑꯒ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯀꯠꯂꯒꯦ, ꯅꯈꯣꯏꯁꯨ ꯂꯥꯝꯅ ꯆꯥꯊꯣꯛꯈ꯭ꯔꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯁꯨ ꯕꯕꯥꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯀꯤꯕ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯕꯕꯥꯅ ꯅꯌꯥꯝꯕꯗꯨꯗꯤ ꯃꯋꯥ ꯃꯄꯥꯎ ꯃꯁꯦꯠ ꯑꯃꯠꯇ ꯇꯥꯗꯦꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯨ ꯍꯜꯂꯛꯄꯗꯤ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯆꯠꯂꯣ ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣ, ꯅꯃꯥꯅ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯂꯩꯖꯔꯝꯒꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯨꯕꯁꯨ ꯃꯥ ꯌꯥꯝꯅ ꯁꯥꯎꯕꯅꯤ꯫ ꯇꯜꯂꯦ ꯑꯩ ꯆꯪꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯏꯕꯨꯡꯉꯣ, ꯉꯁꯥꯏꯗꯒꯤꯅꯦ ꯅꯄꯥꯒ ꯑꯩꯒꯅ ꯍꯥꯏꯔꯤꯁꯤ, ꯉꯥꯡꯅꯕꯗ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯍꯣꯏ ꯐꯔꯦꯁꯦ, ꯆꯥꯛ ꯂꯥꯝꯃꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯃꯒ ꯗꯗꯥꯒꯤ ꯀꯥꯗ ꯇꯞꯅ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯑꯩꯅ ꯍꯦꯛꯇ ꯍꯥꯡꯇꯣꯛꯑꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯃꯅꯨꯡꯗ ꯃꯥꯁꯦ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯊꯣꯡ ꯃꯔꯨꯝꯗ ꯂꯦꯞꯄꯒ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯁꯨꯠ ꯆꯤꯡꯉꯒ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯀꯞꯄꯤꯖꯥꯔꯥ? ꯀꯩꯒꯤꯅꯣ ꯃꯥꯅ ꯀꯞꯄꯤꯁꯤꯅ? ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯦ ꯍꯥꯏꯔꯤꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯀꯞꯄꯤꯕ ꯑꯣꯏꯔꯦ꯫ ꯅꯨꯄꯤꯒ ꯀꯥꯏꯅꯔꯕꯖꯥꯔꯥ ꯀꯔꯤꯅꯣ? ꯐꯔꯦ, ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤꯗ ꯆꯪꯁꯤꯜꯂꯨꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯃꯅꯨꯡꯗꯒꯤ ꯑꯄꯥꯏꯕ ꯄꯣꯠ ꯆꯩꯅ ꯊꯣꯝꯃꯛꯇꯅ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯃꯁꯥꯅ ꯊꯣꯛꯆꯔꯛꯁꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯝꯃꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯅ ꯑꯃꯨꯛ ꯅꯌꯥꯝꯕꯗꯤ ꯀꯔꯤ ꯇꯧꯍꯧꯔꯤ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯂꯩꯍꯧꯕꯅꯤ ꯃꯥꯒꯤ ꯀꯥꯗ, ꯑꯩꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯗꯥ ꯀꯞꯍꯧꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯗ ꯇꯝꯊꯣꯛꯑꯝꯈꯤꯗꯦ꯫ ꯆꯥꯛ ꯂꯣꯏꯔꯛꯄꯒꯤ ꯃꯇꯝ ꯑꯗꯥꯏꯗꯗꯤ ꯕꯕꯥꯅ ꯑꯣꯏꯅ
ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯗꯗꯥꯕꯨ ꯀꯧꯕ ꯆꯪꯈꯤ꯫ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯕꯕꯥꯒ ꯗꯗꯥꯒ ꯃꯕꯥꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯩꯁꯨ ꯗꯗꯥꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯗꯥꯁꯦ ꯀꯞꯄꯨꯕꯒꯤ ꯃꯃꯤꯠꯀꯥꯗꯨ ꯉꯥꯡꯂꯩꯅꯔꯒ ꯏꯄꯣꯝ ꯄꯣꯝꯃꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩ, ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯦ꯫ ꯏꯃꯥꯅꯁꯨ ꯗꯗꯥꯗ ꯀꯩꯗꯧꯔꯦ? ꯅꯃꯤꯠ ꯅꯃꯥꯏ ꯏꯄꯣꯝ ꯄꯣꯝꯃꯤꯗꯨꯅ ꯉꯁꯥꯏꯗꯒꯤꯕꯨ ꯅꯪꯒꯤ ꯀꯥꯗ ꯀꯩꯗꯧꯔꯤꯅꯣ? ꯁꯨꯛꯊꯣꯛ ꯊꯣꯔꯛꯇ꯭ꯔꯤꯗꯨꯕꯨ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯗꯗꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩ, ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯔꯤꯉꯩꯗꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯏꯃꯥꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯔꯦ ꯇꯣꯛꯑꯁꯤꯗ ꯃꯗꯨꯒꯤ ꯋꯥꯗꯨ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯆꯥꯛ ꯆꯥꯔꯤ, ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ, ꯅꯨꯡꯉꯥꯏꯇꯦ, ꯇꯣꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯁꯨ ꯆꯥꯛ ꯈꯔ ꯆꯥꯔꯝꯃꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯈꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯍꯥꯝꯇꯣꯛꯑꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯗꯗꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯇꯣꯝꯕꯁꯦ ꯀꯩꯗꯧꯔꯒꯦ? ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯍꯟꯗꯛ ꯃꯔꯛꯁꯤ꯫ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯤꯡꯗꯕ, ꯏꯇꯟ ꯇꯟꯕꯗꯧꯅ ꯎꯏ꯫ ꯃꯁꯥꯒ ꯉꯝꯗ꯭ꯔꯕꯖꯥꯔ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦꯗ, ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ, ꯅꯪꯁꯨ ꯊꯕꯛ ꯆꯠꯂꯤ, ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯈꯪꯗ꯭ꯔꯦ, ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯗ ꯍꯪꯉꯨ, ꯃꯥꯗꯤ ꯈꯪꯉꯝꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ ꯏꯃꯥ, ꯗꯗꯥꯁꯦ ꯅꯍꯥꯟꯈꯩꯗꯤ ꯁꯨꯃꯥꯏꯅꯗꯤ ꯇꯧꯗꯕꯅꯤ, ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯑꯍꯤꯡ ꯑꯊꯦꯡꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯀꯥꯗ ꯁꯨꯠ ꯁꯨꯠ ꯆꯤꯡꯉꯒ ꯀꯞꯄ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯁꯨꯝ ꯇꯥꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯕꯕꯥ ꯏꯃꯥꯗꯁꯨ ꯇꯝꯕꯁꯦ ꯑꯩꯅꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯋꯥꯀꯤꯡ ꯑꯣꯏꯅ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯒ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯂꯣꯝꯗ ꯕꯣꯜ ꯁꯥꯟꯅꯕ ꯑꯃ ꯌꯦꯡꯕ ꯑꯣꯏꯅ ꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯕꯣꯜ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯎꯕꯗ ꯗꯗꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯟꯇꯣꯁ, ꯅꯣꯏ ꯗꯗꯥꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ? ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯌꯥ ꯏꯎ ꯎꯗꯦ, ꯃꯥꯕꯨ ꯅꯥꯔꯕꯨ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯗꯥ ꯂꯩꯁꯦꯝꯕ, ꯑꯩꯈꯣꯏ ꯗꯥꯁꯦ ꯍꯟꯗꯛꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯦ, ꯑꯍꯤꯡꯗꯒꯥꯁꯦ ꯄꯨꯀꯞꯇ ꯀꯞꯄ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯏ, ꯅꯠꯇꯦ ꯃꯥꯕꯨ ꯅꯨꯄꯤꯒ ꯀꯣꯏꯕ꯭ꯔꯣ? ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯀꯞꯄꯤꯖꯥꯔ ꯍꯥꯏꯗꯅ ꯍꯪꯉꯝꯃꯤ꯫ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ, ꯃꯥꯁꯨ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯌꯦꯡꯗꯤ ꯑꯩ ꯂꯥꯛꯀꯦ ꯅꯣꯏꯗ, ꯅꯨꯡꯊꯤꯟꯗ ꯃꯥ ꯀꯔꯤꯃꯠꯇ ꯆꯠꯊꯣꯛꯇꯕ ꯅꯠꯇ꯭ꯔꯣ? ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯗꯥ ꯂꯩꯁꯦꯝꯕꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗ ꯃꯥꯁꯨ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤ ꯀꯥꯏꯅꯔꯕꯨ ꯍꯪꯉꯝꯃꯤ꯫ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯃꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪ ꯈꯪꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ ꯑꯁꯦꯡꯕꯅꯦ, ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯩꯕꯨ ꯃꯇꯥꯏ ꯑꯃꯗ ꯄꯨꯊꯣꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯟꯇꯣꯁ ꯌꯦꯡꯉꯨ, ꯋꯥꯐꯝ ꯑꯁꯤ ꯑꯇꯩꯗꯗꯤ ꯋꯥ ꯋꯥ ꯂꯥꯎꯔꯛꯀꯅꯨ, ꯑꯩ ꯑꯣꯏꯕ ꯁꯨꯝ ꯈꯪꯉꯕꯅꯤ, ꯅꯪ ꯅꯣꯏ ꯏꯃꯨꯡꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ, ꯅꯣꯏꯗꯥꯅ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯅꯤ꯫ ꯉꯔꯥꯡ ꯅꯍꯥꯟ ꯊꯪꯅꯕ ꯈꯨꯟꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯄꯥꯎ ꯇꯥꯔꯝꯃꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯅꯣꯏꯗꯥꯒ ꯈꯪꯅꯕꯅꯤ꯫ ꯑꯗꯣ ꯃꯕꯥꯅꯤꯁꯦ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯅꯔꯨꯔꯦ, ꯀꯔꯤ ꯃꯔꯝꯒꯤꯅꯣꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯕꯥꯅꯤꯁꯦ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯕ ꯑꯩꯅ ꯎꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯩꯕꯅꯣ ꯈꯪꯗꯦ, ꯅꯣꯏ ꯗꯗꯥꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯍꯥꯏ꯫ ꯅꯣꯏ ꯗꯗꯥꯅꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯃꯨꯛ ꯍꯜꯂꯒ ꯇꯧꯕꯗꯅ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯅꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯃꯤꯗꯨ꯫ ꯑꯗꯨ ꯅꯪ ꯋꯥꯐꯝꯁꯦ ꯃꯤ ꯑꯇꯩꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ, ꯅꯪ ꯑꯣꯏꯕ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯨꯕꯅꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯛꯄꯗ ꯑꯩꯗꯤ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯗꯗꯥꯅ ꯑꯍꯤꯡꯗ ꯀꯞꯄꯒꯤ ꯃꯔꯝꯁꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯈꯪꯉꯝꯃꯤ꯫ ꯑꯩꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯗꯥ ꯂꯩꯁꯦꯝꯕ, ꯅꯨꯄꯤꯗꯨꯅ ꯅꯨꯃꯤꯠꯇꯨꯗ ꯗꯗꯥꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯗꯨ ꯀꯔꯤꯒꯤ ꯃꯥꯟꯒꯦ? ꯃꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃ ꯑꯗꯨꯝ ꯂꯩꯅꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯗꯥ ꯂꯩꯁꯦꯝꯕꯅ ꯈꯪꯗꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ, ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ, ꯅꯪ ꯋꯥꯐꯝꯁꯦ ꯃꯤ ꯑꯇꯩꯗꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ, ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯋꯥꯐꯝ ꯑꯁꯤ ꯕꯕꯥ ꯏꯃꯥꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯁꯤꯔꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯝꯃꯨꯔꯒ ꯗꯗꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯃꯊꯛ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩꯁꯨ ꯀꯣꯟꯅꯗꯤ ꯑꯃꯨꯛ ꯇꯝꯃꯔꯣꯏꯒꯦꯗ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯣꯔꯥ ꯑꯃ ꯊꯥꯔꯒ ꯅꯨꯡꯁꯥ ꯌꯥꯏꯕꯗꯧꯅ ꯃꯇꯣꯝꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯍꯥꯏꯐꯦꯠ ꯗꯗꯥꯒꯤ ꯔꯣꯝꯗ ꯑꯣꯜꯂꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯉꯥꯎꯗꯣꯔꯕ ꯖꯥꯔꯥ, ꯁꯥꯔꯀꯥꯟꯁꯤꯗ ꯅꯨꯡꯁꯥꯃꯨꯛ ꯌꯥꯏꯈꯠꯂꯛꯏꯁꯤꯅ꯫
ꯀꯥ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯐꯥꯎ ꯏꯅꯥꯛꯇ ꯐꯦꯟ ꯎꯪꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯁꯨ ꯍꯥꯏꯗꯅ ꯑꯃꯨꯛ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯗꯗꯥꯒꯤ ꯑꯉꯛꯄ ꯃꯇꯧ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯃꯇꯣꯝꯗ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯟꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩ ꯇꯜꯂꯦ ꯍꯥꯏꯕꯅꯤ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯀꯟꯅꯁꯨ ꯍꯧꯅꯁꯨ ꯋꯥ ꯉꯥꯡꯉꯛꯈꯤ꯫ ꯑꯗꯨꯒ ꯇꯨꯡ ꯑꯃꯨꯛ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯑꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯉꯛꯈꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯉꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯗꯗꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯑꯩꯁꯨ ꯁꯨꯝ ꯈꯟꯖꯜꯂꯨꯔꯒ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯈꯤ꯫ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯈꯤꯕꯒꯁꯨ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯒ ꯈꯟꯅꯕꯗꯧꯅꯁꯨ ꯑꯃꯨꯛꯁꯨ ꯋꯥ ꯀꯟꯅ ꯍꯦꯛꯇ ꯉꯥꯡꯉꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ ꯈꯟꯗꯨꯅ ꯀꯤꯖꯔꯛꯄꯗꯒꯤ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨ ꯑꯩꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗꯦ꯫ ꯕꯕꯥ ꯏꯃꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯔꯨꯔꯒ ꯍꯜꯂꯛꯄꯗ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯉꯥꯎꯔꯕ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯃꯇꯣꯝꯗ ꯋꯥ ꯂꯥꯡ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦ ꯃꯥꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯕꯁꯤ꯫ ꯅꯈꯣꯏꯁꯨ ꯅꯣꯡꯃꯗ ꯊꯕꯛꯇꯨ ꯂꯦꯞꯄ ꯌꯥꯕꯅꯤ, ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯕ ꯌꯥꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦꯀꯣ꯫ ꯑꯗꯨ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯇ꯭ꯔꯤ, ꯅꯈꯣꯏ ꯂꯥꯛꯑꯕꯅꯤꯅ ꯉꯥꯏꯍꯥꯛ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯗꯗꯥꯁꯤ ꯃꯃꯥꯡꯗ ꯇꯧꯗꯕ ꯑꯉꯛꯄ ꯃꯇꯧ ꯑꯃꯁꯨ ꯅꯨꯃꯤꯠꯇꯨꯗ ꯇꯧꯔꯛꯈꯤ꯫ ꯃꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯃꯥꯗ ꯂꯩꯕꯥꯛ ꯍꯋꯥꯏ ꯂꯩꯔꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯕꯦꯒꯇꯣ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯒ ꯃꯉꯣꯟꯗ ꯄ꯭ꯔꯞ ꯀꯥꯈꯠꯈꯤ꯫ ꯃꯇꯧꯗꯨꯗ ꯏꯃꯥ ꯕꯕꯥꯒ ꯑꯩꯈꯣꯏꯁꯤ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯗꯗꯥꯅ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯉꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯗꯗꯥꯁꯤ ꯅꯣꯡꯃꯇ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ꯫ ꯃꯪꯒꯟꯒꯨꯝꯕ ꯂꯩꯕꯥꯛ ꯍꯋꯥꯏꯒꯨꯝꯕꯁꯤ ꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯍꯧꯗꯣꯡꯁꯤꯡ ꯂꯥꯛꯑꯒ ꯇꯠꯇꯅ ꯈꯟꯅꯐꯝ ꯑꯣꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯗꯣꯡꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯗꯗꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯁꯨꯝ ꯂꯣꯟꯅ ꯌꯦꯡꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗꯁꯨ ꯗꯗꯥꯁꯤ ꯃꯤ ꯑꯃꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯂꯩꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯇꯣꯏꯅꯁꯨ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯝꯃꯤ, ꯑꯩ ꯉꯝꯃꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯉꯝꯃꯣꯏ꯫ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯁꯥꯎꯔꯒ ꯃꯆꯤꯟꯗꯒꯤ ꯍꯦꯛ ꯃꯥꯅ ꯍꯦꯛꯇ ꯉꯥꯡꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩ ꯗꯗꯥꯁꯤ ꯌꯨꯝ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯕꯗꯧꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯌꯥꯏ ꯀꯥꯗ ꯑꯃꯨꯛ ꯆꯪ, ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪ, ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯗꯗꯥ, ꯀꯩꯅꯣ ꯊꯤꯔꯤꯗꯣ ꯀꯩ ꯃꯥꯡꯈ꯭ꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯩꯉꯣꯟꯗ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯌꯦꯡꯉꯛꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯦ, ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯦ ꯅꯍꯥꯟ ꯅꯨꯃꯤꯠ ꯑꯃ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯇ ꯑꯩꯈꯣꯏꯗ ꯆꯪꯉꯦ, ꯑꯗꯨꯒ ꯊꯧꯔꯤ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯋꯥꯏꯖꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ, ꯇꯣꯝꯕ ꯊꯧꯔꯤꯕꯨ ꯋꯥꯏꯕ ꯌꯥꯕ ꯄꯣꯠꯂꯥ, ꯀꯩꯗꯧꯅꯕꯅꯣ ꯍꯪꯉꯨꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯈꯥꯅ ꯌꯦꯡꯉꯝꯃꯒ ꯆꯠꯈꯤ꯫ ꯑꯗꯨ ꯃꯥꯒꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯧꯔꯤ ꯍꯦꯛ ꯄꯜꯂꯛꯄꯗ ꯑꯩꯈꯣꯏꯗꯤ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯄꯥꯎ ꯑꯃ ꯇꯥꯈꯤꯕꯗꯁꯨ ꯉꯥꯏꯔꯤ꯫ ꯍꯟꯗꯛ ꯃꯔꯛꯁꯤ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯤ ꯃꯃꯥꯡꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯏꯇꯧ ꯇꯧꯏ, ꯏꯆꯦ ꯍꯣꯏꯗꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯉꯛꯈꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯃꯄꯥꯒ ꯑꯩꯒꯁꯨ ꯅꯣꯡꯉꯥꯟꯕꯒ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯄꯩꯁꯥ ꯇꯥꯟꯕ ꯊꯣꯛꯏꯗꯣ, ꯌꯨꯝ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯀꯔꯤ ꯇꯧꯔꯤꯕꯅꯣ, ꯀꯝꯗꯧꯅ ꯂꯩꯍꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯁꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅꯗꯤ ꯑꯩꯉꯣꯟꯗꯕꯨꯗꯤ ꯃꯌꯥꯝꯕꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨꯗꯤ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯅꯁꯨ ꯑꯇꯣꯟꯕꯁꯤꯗꯤ ꯐꯥꯒꯤ ꯖꯨꯒꯥꯏꯒ ꯈꯔ ꯇꯧꯒꯟꯕꯁꯤꯗ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯤꯅꯤ ꯈꯜꯂꯤ꯫ ꯐꯔꯦ, ꯍꯌꯦꯡꯈꯩꯗꯤ ꯊꯧꯔꯤꯒꯨꯝꯕ ꯊꯥꯡ ꯇꯦꯟꯒꯨꯝꯕ ꯍꯪꯉꯛꯑꯕꯗꯤ ꯅꯈꯣꯏ ꯄꯤꯔꯨꯅꯨ, ꯑꯩꯁꯨ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯏꯟꯗꯣꯝꯆꯥꯅ ꯁꯥꯔꯛꯄ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ ꯏꯃꯥꯗ, ꯏꯃꯥ, ꯗꯗꯥꯁꯦ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯔꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯏꯃꯥꯅ ꯑꯩꯅ ꯇꯝꯒꯗꯣꯔꯤꯕ ꯋꯥꯁꯦ ꯃꯉꯣꯟꯗꯗꯤ ꯍꯥꯏꯔꯨꯈꯤꯅꯨꯀꯣ꯫ ꯌꯦꯡꯉꯨ, ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯪꯅꯕ ꯈꯨꯟꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯥꯎ ꯑꯃ ꯇꯥꯈꯤꯗꯅ, ꯑꯗꯣ ꯏꯃꯥ, ꯃꯗꯨꯒꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯣ ꯑꯩꯈꯣꯏ ꯗꯗꯥꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦ꯫ ꯄꯥꯎ ꯑꯁꯦ ꯑꯩꯉꯣꯟꯗ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯂꯩꯁꯦꯝꯕꯅ ꯇꯝꯃꯛꯄꯗꯒꯤ ꯈꯪꯉꯛꯄꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯤꯗꯨꯅ ꯊꯧꯔꯤ ꯌꯥꯟꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯗꯗꯥꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯗ ꯗꯗꯥꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯃꯨꯛ ꯍꯜꯂꯒ ꯇꯧꯕꯗꯅ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯄꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏ꯫ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯨꯄꯤꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯤꯕꯗꯨ꯫ ꯃꯈꯣꯏꯒꯤꯁꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯑꯩꯅ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯃꯥꯁꯨ ꯃꯁꯥꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯩꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯆꯨꯝꯃꯤ ꯏꯃꯥ, ꯗꯗꯥꯅ ꯍꯟꯗꯛ ꯑꯣꯜꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯌꯦꯡꯉꯨꯔꯒꯗꯤ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫
Imana mo ado ibungo. Amabu oire amabu oire. Napaga aigadi thabak chathokpani nangna yumda leihobani. Aduna nayamasi nangna khara kumna senau. Kariguma thauriga yanaba honaramlabasu. Nang mi tanaba kanna hekta laugadabani. Ngasi hayangdi imasu insang napising asi yolukhige. Maduna tabadi insang napising asi patharakani. Aduga isu yumda matang khra leirake hairake. Asumna numituma de hokre nong hek nganbagadi. Baba imasu hanagi matogum sak toga thabayeng khang loina sanaki. Aisu numitudi isada sak hek tokpaga. Pungtumda tumningami. Maduna isu sak tokpaga ngahak makhada sabagi phi ma tharaga. Ngahak hiptharami. Ngahak tuda isu tumthagiba khangaude. Nungthin ngahak tuminge seraga tuda soige mangda. Haudong amubi ma laktuna ingoda koitan tanarami. Madudagi isu haudok pinabaga leitabaga. Yamna wana isa itomna mikap thoksarami. Ngayak te isu isa da sor sang na hualaga. Ako'y bada isa sa itaktakan na kuyang yangami. Mata maduda makwala mayana kadagi pudrup laong na taraki. Maduda isu isa da iping na. Sentuaga yengu pa matamdadi ang agpani. Wala may pamatawado. Ako'y dadasi babagi kudaya doon na mangagsamda. Maray-maray targa yasan doon na makada targa layrami. Yanakada hubat tarin masama sumagi managda. Tiaga targa layrami. Madu ubaday sutong kangami. Dadasi tauri yana bukhwanaram ne haibasi. Madudagi isu yumtang nabagi kakawin dum sa huy siyalaga kaurami. Kuwana di mayam susangag tu na dadata wari watay sabi rami. Nang natauri watabuk tu haraan bani. Nang kaipian dabagi no sumay na tauri si haidana. Mayam na wahang kaya mahangami. Matamadu da sokway dadasi tuminalay. Karisu kumdi. Mayam do na sunumito babay mahalak pang aiboy na. Ako'y gita layrami. Babay ma na hek halakpaga sumayam do na. Babay ma da suwari pumatam do na kangalami. Maduda ima suyam na kapami. Kay no ibungo nang natawri si. Ako'y bunong sidrabo nang ipenda ba. Ako'y da hayo hay da na kapami. Numitugi tawdo do da gisuhen dorok do na. Sumtata na dadasi mamasada tawri na kaupadaw na. Matampuma da tawri yana ba da panaraki. Ima babaso tabayang kanga mata salamdi. Dadabos sangagadum layrami. Adubo numito di nga sisu kaudri. Ay hing nung alam dahil miko bato da kway tadasi. Magi kamak tada tawri yalga layram may hayda na. Baba nagkapaga ka na laura ki. Ay nasusang salubo da baba na dadagi makuha adu. Tangkat to nagkapaga layram may. Ay so hing adu da suki matik kapami. Yung tang nabada layba miyo ising suloy na siyan sa naraki. Usin nasin laybok pabadagi hospital na pukat pada. Dadasi puraw na gyanta ba hay pati di woyti. Hingba pawti hingawki. Imana suwakhang hay maiba maibi yengu pangatamdasu. Ang akpa kiba wahi karasu hayraki. Tasiyang madi kway dadana tum na tawri bado. Laikhidraba tawri yalaga sikiba maga kang nazabi. Nupiyedugi matway mamina dadasi kaupani hay. Maduna kiyamuk sumra lanbra hay badi kway sukhangdi. Hawdik so kway dadasi gyantada na yumda layri. Masini mayam nga sigiriyan hora story. Matangi wari maiba kilenda mayam punamuk teng narasi. Nasigidi mayamdagi kaina na pabidaya lukzari.